Manipur News channel mayam butaram uksuri loina ngasi maroi pausing pijuri. Molest toramne channel baserak PBU victim. Lampian police station kon basagol ban terak kana merak tagi kumuksam kumar gi masana pa kumuksam Robi Koba sahi nipuma toram surabami sina makogi nakna balikai dagi mauna ha sahi nipum toram surabi amabu molest toramle. Todo sik mai lena ngarang Manipur Police kapta pangthok kiba pawng info amada victim oirabi nupi asina hai ta siki taratret Bisakama puja namit adugi nungtil pung o mukhairom tarak pada yimthang nang bada puja gi isai tobagi kudong cha bloroga haiba thodo asi thokibani mahangna sa yoluraba matungda mayungi sangoida phi saduna lairingai kumusum Robi hair miyo asina yu thalaga sanglatuna mahak moles torpani atamaduda mahak ki machana pa atomba lakpadagi mahak rek victim ama hogdabani haina wakatki thodo aduda khudakta lekai miyamna wayal chathabada Robi na thodo asi mahana khangudabadagi soibadagi hayu haiba yakide Robi bu masai phom tokpa chera adu bibiyu haina victim makaidagi penda bafamsi motorali thodo asi kamai rena ngarang namidang waram Imphal West Women Police Station FIR ama register tokre hai Moirang Oksongbum Lairanjam lekai da Hemant Kumar Singh sei yangkai taruk suraba miwi ama thori yanduna siramle hai Namit humpuni fawi manungda Union Territory pigadabani natragadi Manipur thaba punamak lauthoklagani haina Sujanpurda kuki singna poster campaign haukre Tarik kolomda Manipurda leiba private hospital government hospital yumda layang liba clinic sing amadi diagnostic center singda OTP surgery amadi diagnostic test sing thabak lepagi khongjang changsalagani haina lauthokre Manipur Medical Council Inquiry Committee semduna khudakta kadabani Regional Institute of Medical Sciences RIMS Hospital da aten matangi manungda miyoi manga laikidabagi thawong Youth Forum for Protection of Human Rights na condemn torokli forum asin thadorok pachayolasin hai RIMS da matau cheksendabadagi layang balakami sibagi thodok toina thokle masina maram oiraga miyamda mipaiba amasung singnaba ole matam amada khwaidagi ming leiba institution ni haina lawrunaraba RIMS da miyamna thamam thajaba bangakle Institute asida mathau masak khangba doctor uthoklibra natraga mathau ningthina tawdrabra haibagi wahang amak thorokle medical practitioner singna private hospital singa loktunaraga lenga ki hospital singda mathau ningthina pangthoktaba maramna lanai layang sangsingda sendong chauna lawraga layang bagi thawong chatharabra haibagi wafam amasu thorokle punamo asina maram oiraga Manipur Medical Council Act State Government amadi RIMS Authority na Manipur Medical Council Act 2008 gi section 32 amasung Manipur Medical Council Rules Solising ani tarawmdoi rules nipu mangagi makada independent inquiry committee ama semdana kudakta tikakadabani inquiry committee na phanglakpa report adu api matangi manungda miyam khangna laukthokadabani mathau jisendaba doctor administrator amadi official singi mathakta action lokhatkadabani laikidraba victim singi imung manungda matik chaba compensation pigadabani hairi illegal immigration thokliba demographic change thenanaba high level committee sembada center aya pikre report ain kaina sasalaliba Illegal immigrants na maram oiduna leba asik da thokliba demographic change asibu high level committee ama semduna thenanagbidamakta Narendra Modi ne lusingba center lenga ki cabinet ifana warep lokre haina leba asigi National News Agency kyana report torli tongan news agency kyana torli report sing asigi matung ina leba asida ngasi illegal immigrants na maram oiduna thokliba demographic change asi mayoknanaba high level committee ama semnanaba Narendra Modi Council of Minister ifamna lokhiba warep asigi asi August 15 da Independent Day thorumda Prime Minister Narendra Modi na leba asida ain kaina chansalaliba illegal immigrant na leba asida thokliba demographic change asi tingnanaba hotnabada tangai phadi haina pongtokhiba adugi matung ina hairu warep asi lokhibani hairi ningsingba yabadi Independent Day gi thorum aduda Prime Minister na kanaguma kangluk kharana yam haisingna conference amadi makhada ain kaina chansalakuna leba asigi demography da ohongba kya thokli haiba illegal infiltrators asina leba asigi leijariba tribal miyambu lana lamjingduna makhogi lam yomlana khopchanduna leba asida demographic change ama thuanbani maramadana illegal infiltrators asina ain kaina leba asida chansalakuna leba miyamda piriba setting asi thuandanaba lenga ki makedagi mathok taba khongthang pakatpa tangai phade haina phoktokhibani asina Narendra Modi gi hantak Manipur yauna Assam Mizoramda lakiba namit inigi oiba awangnapogi khongchat aduda India gi ngai paringa leiriba border states in the Teneriba demographic challenge asi Tenanaba Honaba Tangai Fadi Haina Assam the Pangtokiba Miyang Famada Amuk Hana Prime Minister Narendra Modi na Pangtokiba Sule Kray. Report Sina Makata Ardan High illegal immigrants in the Leba Asida for Liba demographic challenge asi
high level committee ama semduna thengnanaba council of minister gi mifamna lokiba warep thasigi tarada pangthokiba cabinet ki mifamna warep lokibani hairi cabinet ki mifamada demographic change thengnanabidamukta high level committee ama sembagi matangda maruiba macha khaina khanaraba matung high level committee sembada ayaba pikibani hairi high level committee sembagi matangda achuba matamda lengaki makedagi official notification thoklaba matungda committee asi kana yawgani habadu lepthokani hairi thajaba yaba source amagi matung ina committee asida tongan station gi maruiba security official sing saruk yagani hairi India lengana nongna senggodariba high level committee asi maruina India gi ngamkai paringda leiba ngahak laitana security ga mai lena pamdaba thotok atokya tholiba border station da maruina thabuk lokhotkani hairi nakal amunda hokiba august thada new delhi da pangthokiba vibrant village ki program da home minister Amit Shah leba asi ngamkai paringda honglokliba demographic surveillance asi intina plan toru matungda thonbani maram asina hariba station asida leiriba chief secretary amasung security gi makok thongbo official singna leba asigi ngamkai paring mikup nahum singna ngak sinra thamnanaba akhanaba thorang pakhananaba khangkiba leikrabani amaramda India lenga ki makedagi demographic change asi thingnabidamukta senggodari high level committee asiga manaba European Commission demographic change asibu thingnabidamukta study tawuda demographic tools box cover device ama sinakhiba laikre device aduna demographic transformation asibu laksanabidamukta legal policy amasung financial instrument oina sinaki hairi ikui dringede leba asida tuatam state police ki DGP amadi makok thongbo officer singi marakta bangthokiba conference amada Nepal amadi Bangladesh ka timthonariba leiriba state singi police ki makedagi tuan district singda tholiba demographic challenge asiju highlight towardana research paper ama putoktuna khanakibasu leikrabani jayasegi roselakpada amasung matang jayagi ahanba sarukta leba asida pangthokodariba state assembly mikalda illegal immigrants singna maram oiraga leba asida tholiba demographic change ki issue asi achogi issue ama oiraba yai hairi waroi purakna honaba mohta kumai da mai onsadara leire jiren Indian government Manipur tholiba irang asigi waroi purakna honaba mohta harau kumai da oina mai onsadara leire haina United Committee Manipur ki president YK Dhiren phongthokre UCM da sindar si kekrupata phongthokiba lanban chara tamba loisanbagi thoromda mahana mafam ase phongthokibani apuna Manipur sagatnaba honabada lomdam ase leiriba kanglup phurup khudingmakki miyoising amata oina nungsijanana leiminaba mathau tai ekoi masel marakte kaibung tanaduna leirabadi apalamdagi naron da sasalakpa Manipur thugayo pamba mitop kayana lomdam ase nomudi soidana loksin khagani habigi sinaba Haure punamang asi khangna Indian government Manipur da hojik tholiba irang asigi warasin puruknaba honabagi mohta person rule thamjanduna irang asigi warasin puruknaba thamoi sengna honadre Indian government Manipur gi miyamda yengleba miyeng ongtoktuna athu matamda warasin puruknaba honabagi mohta harau kumai da hena puning changduna leikibana nandam asida leiriba miyam aruphiam amada hingli haibasi lengaki makok thongmosing khangpom thu hainasu mahana phongtoraki Hujik pau ani maroi pau pizza matang silojare makatab update kidamak mayam punanga minasi channel asim nasibidana like and subscribe to biramu